Mexico the Nong Leptana Churakpadagi tamthiraba Echao Amasung Ching kaya Ningkhaiduna Mioi 19 Sihankhre amadi Pak sana amang ata thokankre Hairi report asigi matung inna aing asagi khal kairakpadagi lebak aduda Leptana akanba Nong churakhi loinana Nong namaram oiduna Ching kaya Pak sauna Ningkhairaki Hairi lebak adugi state kuntrani thoigi manungda state kuntra mathoida chauna Echao mayokna halei state sing aduda yum lambi thong kaya sauna amang ata thokan bagal loinana Mausagi punsida sauna akaiba pikre Hairi Echao wasina khwaidigi sauna amang ata mayokna halliba Hidalgo district Mioi 13 sikhibagi report laire haina official singna phondoke Sing Ningkhaiba Amasung Turel Sing imai pathoktuna Echao thokpadagi saurakna yum lising amarom amang ata thokan kre khungang marfutara rom pau fauna bangam kidabaga loinina rescue team singna mi kanbagi thabak kanna chathari